Ngarang Cocomi na numit nini Leingak ki loisang sing boycott tawgani haina laothokkhraba khongjanga mari leinana ngasi Cocomi ki Thoumee Singna office Hanglamba Leingak ki loisang Singna Sho Lonsinkhre ngasi ayuk pung 12 rom tarakpa duaida Cocomi ki Thoumee Singna Babuparada leiba Old Secretariat, New Secretariat, Transport Directorate, Relief and Disaster Management Office yauna Sanjen Thongda leiba Forest Office su Sho Lonsinkhre ningsingba yabadi hauzik lamdama sida thokliba irang asiga mari leinana Cocomi na ahing yarektuna khongjang silaba matung numit nini Leingakta matam tharaduna wari sanabada makhoi gi demand sing adu fangdabadagi makhatana numit taret ni matam thakibani Cocomi na Leingakta tankhiba maru oiba demand sing adudi lamdam asidagi afaspa lauthokpa kuki militant singna leiriba mafamda paktakna combing operation chathaba amadi jiri gi tam thiraba mihat ki case NIA da sinaba demand yauri